Mayambu ahan maktada Lanthoiba yana taram luksari. Ngasi su mayamgi nungaina bugi damakta pudun laksari. Tell your secret high season asigi ahum suba episode asida. Mahaki konjel adu tabada tari bumyo sing adu gi thamoi bu sumat pangambi. Mahak adu de taken asunate. Crazy Girls official YouTube channel asigi narrator ama oiduna laibiribi Anu Mutum. Anubu RM1 group ki maikai tegi thagasabu sari. Aina su thagasabu sari. Ahamada Anugi self introduction dang tobina bani singde. Aiginin Anu Mutum Andro dagine aduga hauji ai graduation sanjaraga le. Oh yam nuaijanu. Adu mathang lakhadoibu wahangsi han boina matau karamna Anuna narrator ama oibigi wakhalasi lakhibanu. Aina narrator oigrise asing bagide lockdown manungsina oihemgiben haitar lockdown manungsida thabakse kaidong dogono yumda sum laisanbadu warakpadagi kari phagadagi na sum yangpada na YouTube ta sum mina wari paba wari thagalakpadi sum thengna haitar adudagi aisu sum try tawgiba haitar adudagi dum narrator se oirakibane haitar aina oige haina khankibadi laite ba hana mamangdade adu sum try tawbadagi dum oigre haitar adu haidi narrator mo ba lockdown sina maram hoibo oirakpane haba adu haidi mamangdagi mahousana hoi wari pabagumba libuji dum pamjarakpara kamai tawna wari pabase pamdiam pamjare dum aise sayeng ama uba yadeba dum paningba adagi wari mahe leiramasu notebook to igera lai ama leiramgere dum pabadi dum parebo dum pabi sanabudu adu narrator oige dai khanbadi natabida sum pabi sanarakpado adu mai oi haidai yam nuaijanu adu mathangi wahangse aidi Anuna ngasi bawa liraiba warise masigi wari digi khwaidigi phajaba wari ama khakala kana hariba wari do hoyi film oina puthokadara hai madudida Anuda aidi main role oina hero name sabai khudong chawse phangba taragadi matamduda Anuna kari reply pigani ayonda hero name sabiyo ka hayadi ai haraubadi noi haraurani aidi yam haraurani adubu aidi background da act tawba khataneba mayam mamangda show tawraga act tawbudi ai tasing haidu nande adugi quality dudi aingonda ngamoi haitare aduna ai no ten style aidi somdadi vocal oin act tawjabani adu tasengna physical oina tawbajidi aidi isada aidi hana tawroktabun oidaineba adugi hoi adu haibasu oisanu aduga mathangi wangse Anugi hobby se kari oigdaino aigi hobby se dancing adagi reading story haitare wari macha macha paba sigumba zem pam aduga aidi Anuna film jida hoi film yengyo film am any international go bi Bollywood go bi hoi Manipuri bi masida karamba film style hena khoida jabagi haibadi hoi horror movie gumba comedy oi bi natraga war gumba action film gumba masida karamba hena pam ne yengbi bi aidi horror gumba aduga avenger gumba na namna pam na yeng horror gumba adventure gumba hena khoida jaba haita hoi horror gumba ne na khoida jaba adu Anugi pamjaba celebrity sidi kana oigadino aigi pamjaba celebrity hairagadi Bollywood ki hairagadi ai Priti Zinta ga Said Kapoor ga se yam pamjaye aduga akoi Manipuri hairagadi Che Balaga yambung kai ku ga se aigi favorite actor actress ni haitare thagasari Anubu adu mathangi wangse haidi Anu se ai isaje sak phajaina khanjabra natraga phajade na khanjabra asing bagide ai thiena dum leize phajaba ubada asigi phajaba se ai oiramadi ko kaile ta khal yam isai thanda sak thiram bagi regret yam chai tare aduna ai thiena dum leize ani phajabu pamdaba kanamta leiteba phajaba di yam pamba adu thiram bani no paidi leite adu mathangi wangse haibadi Anugi maramda haibadi sondadi YouTube tadi vocal oina adi vocal di tabam noi ko adu wari pawa libda adu natabita adi assemble haita real life haita adu khangdaba viewers sing khangdaba se happy habiune aigi nauna thengnaba imanaba oigera moina aingonda dum haiba anu nang se asana akoina
ꯈꯪꯅꯗ꯭ꯔꯤ ꯀꯥꯟꯗꯗꯤ ꯍꯦꯛ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯣꯏꯔꯣ ꯅꯪꯒꯤ ꯃꯤꯡ ꯇꯥꯕꯗ ꯑꯣꯏꯔꯣ ꯑꯗꯨꯝ ꯏꯪ ꯇꯞꯄꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗꯧꯕ ꯌꯥꯝ ꯃꯥꯜꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯣꯏꯅꯔꯀꯥꯟꯗꯗꯤ ꯑꯩꯁꯦ ꯆꯤꯟ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯕꯨ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯁꯦ ꯌꯥꯝ ꯏꯪ ꯇꯞꯄꯝꯗꯧ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯟꯕꯤꯔꯝꯒꯅꯦꯕ ꯑꯁꯦꯡꯕꯩꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯆꯤꯟ ꯌꯥꯝ ꯀꯟꯕꯅꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯆꯤꯟ ꯈꯔ ꯀꯜꯂꯦ ꯍꯥꯏꯁꯤꯅ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯕꯤꯔꯣ ꯑꯩ ꯆꯤꯟ ꯈꯔ ꯀꯟꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯑꯩꯅ ꯃꯤꯡ ꯈꯔ ꯄꯜꯂꯛꯀꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯄꯜꯂꯛꯄꯗ ꯑꯅꯨꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯣꯕ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯁꯤ ꯍꯦꯛ ꯄꯜꯂꯛꯄꯗ ꯑꯅꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯏ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯦ ꯐꯤꯂꯝ ꯌꯦꯡꯅꯕꯅꯤ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯔꯤꯌꯦꯂꯤꯇꯤ ꯎꯕ ꯐꯪꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯎꯍꯜꯂꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯍꯜꯂꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯒ ꯂꯥꯏꯔꯤꯛꯀ ꯇꯥꯛꯄꯤꯗꯅ ꯑꯩꯈꯣꯏꯔꯣꯝꯗ ꯅꯣꯂꯦꯖ ꯃꯌꯥꯝ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯈꯣꯠꯄꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯍꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯅꯣꯂꯦꯖ ꯀꯥꯕ ꯃꯌꯥꯝ ꯂꯧꯁꯟꯕ ꯇꯥꯟꯁꯤꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯄꯔꯥꯒꯤ ꯑꯣꯏꯔꯁꯨ ꯌꯦꯡꯉꯁꯨ ꯍꯣꯏ ꯑꯗꯨꯒ ꯑꯅꯨꯒꯤ ꯑꯣꯏꯅꯁꯨ ꯋꯥꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯖꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯊꯪꯒꯤꯁꯦ ꯍꯦꯂꯤ ꯃꯩꯁꯅꯥꯝ ꯑꯁꯤ ꯄꯜꯂꯛꯄꯗꯗꯤ ꯀꯩ ꯐꯥꯎꯏ ꯋꯥꯈꯜꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤꯗ ꯅꯦꯔꯦꯇꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯃꯥꯒ ꯈꯪꯅꯗ꯭ꯔꯤꯀꯥꯟꯗꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯊꯦꯡꯅꯔꯕꯗꯩ ꯃꯥ ꯌꯥꯝ ꯐꯩꯌꯦ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯦꯂꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯔ ꯑꯣꯏꯔꯀꯥꯟꯗ ꯈꯪꯅꯔꯛꯄ ꯑꯣꯏꯒꯗꯣꯏꯔꯥ ꯑꯗꯨꯗꯤ ꯍꯥꯟꯅ ꯅꯦꯔꯦꯇꯔ ꯑꯣꯏꯔꯀꯥꯟꯗ ꯈꯪꯅꯕ ꯑꯣꯏꯗꯣꯏꯅꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯈꯪꯅꯕ ꯅꯠꯇꯦꯕꯀꯣ ꯅꯦꯔꯦꯇꯔ ꯑꯣꯏꯔꯀꯥꯟꯗ ꯈꯪꯅꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯒꯨꯟ ꯑꯗꯨꯝ ꯑꯩꯅꯁꯨ ꯈꯪꯉꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯐꯤꯌꯥ ꯑꯉꯣꯝ ꯑꯁꯤ ꯄꯜꯂꯛꯄꯗꯗꯤ ꯀꯩ ꯐꯥꯎꯕ ꯋꯥꯈꯜꯗ ꯁꯣꯐꯤꯌꯥ ꯑꯉꯣꯝꯁꯦ ꯑꯩꯅ ꯗ꯭ꯔꯃꯥ ꯇꯧꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯦ ꯃꯥꯁꯨ ꯗ꯭ꯔꯃꯥꯒꯤ ꯌꯥꯎꯕꯒꯤ ꯂꯥꯛꯄꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯔꯥꯏꯇꯔ ꯑꯣꯏꯔꯒ ꯂꯩꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯩꯌꯦ ꯌꯥꯝ ꯆꯝꯃꯦ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯅꯍꯧꯅꯅ ꯑꯃꯨꯛ ꯗꯔꯃꯥꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯔꯤꯗ ꯄꯨꯟꯃꯤꯟꯅꯔꯛꯄꯅꯦꯕ ꯍꯧꯖꯤꯛꯅ ꯋꯥꯔꯤꯗ ꯄꯨꯟꯃꯤꯟꯅꯔꯦ ꯍꯣꯏ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁꯣꯞꯄꯤꯡ ꯃꯣꯜꯁꯦ ꯄꯜꯂꯛꯄꯗꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜꯗꯕꯨ ꯆꯪꯉꯗꯤ ꯗ꯭ꯔꯦꯁ ꯂꯩꯅꯤꯡꯉꯦ ꯗ꯭ꯔꯦꯁ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯣꯜꯂꯤ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄ ꯑꯗꯨꯝ ꯆꯪꯅꯤꯡꯉꯗꯤ ꯂꯩꯅꯤꯡꯕ ꯃꯌꯥꯝ ꯐꯪꯉꯦ ꯂꯩꯅꯤꯡꯕ ꯉꯥꯛꯇꯅꯤꯗ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯆꯪꯉꯗꯤ ꯑꯗꯣ ꯂꯩꯅꯤꯡꯕ ꯉꯥꯛꯇ ꯃꯊꯪꯒꯤ ꯑꯩꯅ ꯄꯜꯂꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯈꯣꯏꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯦꯀꯞ ꯑꯁꯤ ꯄꯜꯂꯛꯄꯗ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯏ ꯃꯦꯀꯞꯁꯦ ꯅꯨꯄꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯀꯞꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯝ ꯃꯦꯀꯞ ꯍꯥꯏꯔꯗꯤ ꯀꯦꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯂꯤꯞꯁꯇꯤꯛ ꯑꯝꯇꯪ ꯎꯕꯗꯁꯨ ꯂꯤꯞꯁꯇꯤꯛꯁꯦ ꯍꯦꯛꯇ ꯁꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯦꯀꯞꯁꯦ ꯌꯥꯝꯅ ꯅꯨꯄꯤꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯦꯀꯞ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯉꯝꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯤ ꯃꯦꯀꯞꯁꯦ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯎꯕꯗꯗꯤ ꯑꯗꯨꯝ ꯃꯔꯨ ꯑꯣꯏ ꯀꯦꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯃꯦꯀꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯍꯥꯏꯗꯤ ꯈꯔ ꯃꯈꯩꯗꯤ ꯋꯥꯏ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯗꯤ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯃꯤꯡꯁꯤꯗꯤ ꯄꯜꯂꯛꯄ ꯃꯇꯝꯗ ꯋꯥꯈꯜꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯕꯤꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯖꯤ ꯒꯔꯜꯁꯦ ꯄꯜꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯏ ꯀ꯭ꯔꯦꯖꯤ ꯒꯔꯜꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯦꯛ ꯇꯧꯖꯔꯛꯇꯅ ꯀ꯭ꯔꯦꯖꯤ ꯒꯔꯜꯁꯤꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯀ꯭ꯔꯦꯖꯤ ꯒꯔꯜꯁꯦ ꯌꯥꯝ ꯄꯤꯛꯅ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯈꯔ ꯈꯪꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯑꯦ ꯀ꯭ꯔꯦꯖꯤ ꯒꯔꯜ ꯍꯥꯏꯕ ꯃꯤꯡꯁꯦ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯊꯋꯥꯏꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯨꯔꯒ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯦꯖꯤ ꯒꯔꯜ ꯍꯥꯏꯕ ꯃꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯊꯣꯟꯖꯈꯤꯕꯅꯦꯕ ꯀ꯭ꯔꯦꯖꯤ ꯒꯔꯜ ꯃꯃꯤꯡꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯊꯣꯛꯂꯛꯄꯗ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯅ ꯀ꯭ꯔꯦꯖꯤ ꯒꯔꯜꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯊꯣꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯥꯅ ꯊꯣꯟꯖꯈꯤꯕ ꯃꯤꯡ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯟꯖꯈꯤꯕ ꯃꯤꯡ ꯑꯣꯏꯗꯣꯏꯅꯦ ꯏꯁꯥꯅ ꯑꯣꯏꯗꯣꯏꯅꯤ
ꯍꯥꯏꯕꯗꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪꯗꯤ ꯃꯍꯩ ꯐꯪꯖꯔꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯅꯨꯒꯤ ꯑꯣꯏꯅ ꯀ꯭ꯔꯦꯖꯤꯒꯜꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯕꯒꯤ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄꯗꯗꯤ ꯂꯤꯈꯤꯕ ꯂꯩꯇꯦ ꯑꯩꯁꯦ ꯐꯥꯔꯁꯂꯤ ꯀ꯭ꯔꯦꯖꯤꯒꯜꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯇꯣꯞꯄꯗꯗꯤ ꯑꯩ ꯂꯤꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯕ꯭ꯔꯨꯁꯇ ꯂꯤꯔꯛꯄ ꯀ꯭ꯔꯦꯖꯤꯒꯜꯗ ꯍꯧꯔꯛꯑꯒ ꯕ꯭ꯔꯨꯁꯇ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯦꯖꯤꯒꯜ ꯑꯍꯥꯟꯕ ꯕ꯭ꯔꯨꯁ ꯑꯣꯏꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯨ ꯃꯊꯪꯒꯤꯁꯤꯅ ꯑꯔꯣꯖꯥ ꯊꯧꯆꯣꯝ ꯆꯦ ꯔꯣꯖꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯑꯏꯕ ꯑꯐꯥꯎꯕ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯏꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒ ꯇꯣꯞ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯩꯌꯦ ꯃꯥꯒꯤꯗꯤ ꯏꯔꯛꯄ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯌꯦꯕ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯅꯝꯕꯅ ꯑꯗꯣ ꯌꯥꯝꯅꯁꯨ ꯐꯩꯌꯦ ꯆꯦ ꯔꯣꯖꯥꯗꯣ ꯃꯌꯥꯝꯒꯤꯁꯨ ꯌꯥꯝ ꯍꯣꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯦꯛ ꯄꯥꯕꯗ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯈꯥ ꯁꯨꯝ ꯄꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ episode ama hꯧꯔꯛꯄ ꯄꯥꯕꯗꯒꯤ ꯉꯥꯏ ꯉꯝꯗꯕꯅꯦꯕ ꯌꯥꯝꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯌꯥꯝ ꯍꯩꯌꯦ ꯋꯥꯔꯤ ꯏꯕ ꯃꯥꯁꯦ ꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯐꯦꯚꯣꯔꯥꯏꯠ ꯔꯥꯏꯇꯔ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕꯁꯦ ꯃꯤꯡꯁꯦꯜ ꯃꯤꯡꯁꯦꯜ ꯑꯁꯤ ꯄꯜꯂꯛꯄꯗ ꯀꯩ ꯐꯥꯎ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜ ꯍꯥꯏꯅ ꯃꯤꯡꯁꯦꯜ ꯍꯥꯏꯔꯗꯤ ꯏꯅꯥꯛꯇ ꯂꯩꯔꯝꯕꯁꯨ ꯂꯥꯛꯑꯃꯒ ꯌꯦꯡꯅꯤꯡꯕꯅꯤ ꯃꯤꯡꯁꯦꯜꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛꯇ꯭ꯔꯒꯁꯨ ꯍꯦꯛꯇ ꯃꯤꯡꯁꯦꯜ ꯌꯦꯡꯉꯛꯇ꯭ꯔꯗꯤ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯏꯋꯥꯠ ꯋꯥꯠꯄꯩ ꯇꯧꯕꯗꯣ ꯍꯦꯛꯇ ꯃꯤꯡꯁꯦꯜꯗ ꯌꯦꯡꯅꯤꯡꯕꯗꯣ ꯆꯠꯊꯣꯛꯑꯝꯗꯥꯏꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯃꯤꯡꯁꯦꯜꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯆꯠꯂꯝꯗꯥꯏ ꯐꯕꯁꯨ ꯃꯤꯡꯁꯦꯜ ꯍꯥꯟꯅ ꯌꯦꯡꯅꯤꯡꯉꯤ ꯍꯜꯂꯛꯑꯁꯨ ꯑꯗꯨꯝ ꯃꯤꯡꯁꯦꯜ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯤꯡꯁꯦꯜꯁꯤꯗꯤ ꯑꯗꯨꯝ ꯏꯅꯥꯛꯇꯕꯨ ꯂꯩꯔꯗꯤ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯣꯠꯀꯦꯔꯥ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦ ꯃꯤꯡꯁꯦꯜ ꯍꯥꯏꯔꯛꯑꯗꯤ ꯅꯨꯄꯤꯒꯤꯗꯤ ꯃꯤꯡꯁꯦꯜꯁꯦ ꯑꯗꯨꯝ ꯈꯔ ꯄꯥꯝꯖꯔꯝꯒꯅꯤꯅ ꯈꯜꯂꯦ ꯂꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯊꯪꯒꯤꯁꯤꯗꯤ ꯑꯅꯨꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯅꯨꯅ ꯑꯌꯨꯛꯀꯤ ꯇꯨꯝ ꯍꯧꯒꯠꯄꯁꯦ ꯍꯥꯏꯗꯤ ꯃꯍꯧꯁꯥꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯀꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ꯭ꯔꯥ ꯑꯗꯣ ꯍꯧꯒꯠꯂꯒꯅ ꯄꯨꯡ ꯀꯌꯥ ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯀꯜꯂꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯉꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯉꯟꯇꯥꯅ ꯍꯧꯗꯣꯔꯛꯄꯒꯤ ꯑꯗꯨꯝ ꯄꯨꯡ 5 ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯂꯦꯕ ꯌꯨꯝꯗ ꯂꯩꯔꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯗꯣ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯛꯄꯗꯒꯤ ꯇꯨꯝꯕ ꯃꯇꯝ ꯃꯥꯟꯅꯔꯛꯇꯕꯒꯤ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯨꯡ 8-9 ꯑꯗꯨꯋꯥꯏꯗ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯟꯕ ꯑꯗꯒꯤ ꯁꯨꯝ ꯈꯦꯠꯅꯔꯛꯄꯗꯣ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯀꯗꯥꯏꯗ ꯂꯩꯕ ꯑꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯁꯦ ꯀꯗꯥꯏꯗ ꯂꯩꯕ ꯑꯣꯏꯗꯣꯏꯅꯣ ꯀꯦꯔꯂꯥꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯀꯦꯔꯂꯥꯗ ꯂꯩꯕ ꯑꯣꯏꯗꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯨ ꯑꯗꯨ ꯃꯊꯪꯒꯤꯁꯦ ꯑꯅꯨꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯊꯝꯒꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯝꯒꯟꯗꯕ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯗꯤ ꯁꯦꯀ꯭ꯔꯦꯠꯇꯤ ꯁꯨꯡꯊꯝ ꯊꯝꯗꯦ ꯊꯝꯒꯦ ꯀꯥꯏꯅ ꯃꯤꯅ ꯑꯔꯣꯟꯕ ꯋꯥ ꯑꯃ ꯍꯥꯏꯔꯣ ꯑꯩ ꯏꯁꯥꯗ ꯃꯤꯉꯣꯟꯗ ꯇꯝꯅꯤꯡꯕꯅꯦ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯕ ꯇꯝꯗ꯭ꯔꯤꯕꯨ ꯑꯩꯁꯦ ꯅꯣꯔꯃꯦꯜ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯨꯅ ꯇꯝꯊꯣꯛꯈ꯭ꯔꯀꯥꯟꯗ ꯌꯥꯝ ꯌꯥꯡꯖꯕꯤꯗꯣ ꯁꯦꯀ꯭ꯔꯦꯠ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯊꯝꯕ ꯁꯨꯡꯍꯩ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯈ꯭ꯔꯒꯅꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯌꯥꯡꯍꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯍꯣꯏ ꯌꯥꯡꯉꯦꯕ ꯇꯝꯗ꯭ꯔꯤꯕꯨ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯩ ꯏꯁꯥꯁꯦ ꯍꯩꯅꯗꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯂꯩꯔꯅꯤ ꯑꯗꯣ ꯇꯝꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯌꯥꯝ ꯌꯥꯡꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯦ ꯑꯗꯨꯅ ꯁꯦꯀ꯭ꯔꯦꯠꯇꯤ ꯑꯩꯗꯤ ꯀꯌꯥ ꯊꯝꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯁꯦ ꯁꯤ ꯍꯥꯏꯗꯤ ꯑꯅꯨꯗ ꯀꯩ ꯍꯥꯏꯅꯤ ꯏꯈꯪ ꯈꯪꯗꯅ ꯍꯪꯖꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯅꯨꯒꯤ BF ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ BFꯁꯦ ꯂꯩ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯒꯤ BFꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯐꯕ ꯐꯠꯇꯕ ꯀꯩꯝꯇ ꯁꯤꯌꯔ ꯇꯧꯔꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯌꯦꯜ ꯁꯦꯀ꯭ꯔꯦꯠ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯍꯪꯕꯤꯔꯕꯅꯤನ ꯑꯩ ꯈꯤꯇꯪꯗꯤ ꯍꯥꯏꯖꯒꯦ ꯑꯗꯨ ꯗꯛꯂꯥꯎ ꯍꯪꯖꯜꯂꯛꯄꯁꯦ ꯀꯩꯅꯣꯝꯗꯤ ꯐꯥꯎꯋꯦ ꯏꯁꯥꯗ ꯃꯤꯍꯨꯟ ꯆꯣꯡꯕꯗꯧꯅ ꯑꯗꯨ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯃꯤꯡꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯂꯥꯁꯇ ꯑꯣꯏꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯃꯃꯜ ꯀꯥꯍꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ BFꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯝꯃꯦ ꯃꯥꯅ ꯑꯩꯒꯤ ꯀꯦꯌꯔ ꯌꯥꯝ ꯂꯧꯕꯤ ꯑꯩꯕꯨ ꯑꯟꯗꯔꯁꯇꯦꯟ ꯂꯣꯏꯅꯕꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯣꯏꯕ ꯑꯣꯏꯔꯒꯅ ꯅꯪ ꯑꯗꯨ ꯇꯧꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯦꯝꯗꯣꯛꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯔꯒꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯣꯏ ꯃꯥꯒ ꯄꯨꯜꯂꯤꯈꯩ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯥꯒ ꯋꯥꯔꯤꯗ ꯁꯥꯟꯅꯔꯁꯨ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯦꯟꯗꯦ ꯑꯩꯈꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯗꯨꯝ ꯌꯥ ꯂꯥꯡꯃꯤꯟꯅꯔꯒ ꯁꯥꯟꯅꯕꯗꯨꯅ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ
1 week muk sure haitare maga pau faunarꯛꯇꯕꯗꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯆꯅꯨꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯗꯤ ꯑꯝꯇꯪ ꯅꯪ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯔꯤꯌꯦꯂꯤ ꯃꯤꯁ ꯌꯨ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏ ꯕꯤ ꯑꯦꯐ ꯈꯟꯕꯗ ꯑꯩꯅ ꯕꯣꯏ ꯐ꯭ꯔꯦꯟꯒ ꯃꯥꯟꯅꯕꯗꯣ ꯑꯗꯨ ꯇꯁꯦꯡꯅꯃꯛꯇꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯤ ꯑꯅꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯅꯨꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯅꯦꯕ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯆꯅꯨꯅ ꯎꯕꯤꯔꯒꯁꯨ ꯑꯅꯨꯕꯨ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯍꯥꯏꯗꯤ ꯑꯅꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁ ꯇꯧꯏ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕ ꯑꯗꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯔꯣꯏꯕꯗ RM1ꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯨꯕꯨ ꯍꯥꯏꯗꯤ ꯊꯥꯒꯠꯆꯕ ꯎꯠꯆꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯃꯁꯤ ꯍꯥꯏꯔꯒ ꯑꯅꯨꯕꯨ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ ꯇꯦꯜ ꯌꯣꯔ ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯅꯧꯕ ꯒꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ